Mahiroi ama siramle Rims Hospital da medical ki postgraduate tamliba mahiroi ama masagi phamung da siraga leiramle hairi leikidraba mahiroi adudi Sikkim East Lower Lingdumgi Ramkadagi Bhaktara Sharma chahi kunthra nithoi apokpa Dilraj Sharma kawi leikidraba mahiroi asi matau karamna siramlibano haibadu khangba ngamdri misi asigi matangda police na case ama lokhatuna thijinba haukhre hairi mahiroi ama siramle Rims Hospital da medical ki postgraduate tamliba mahiroi ama masagi phamung da siraga leiramle hairi leikidraba mahiroi adudi Sikkim East Lower Lingdumgi Ramkadagi Bhaktara Sharma chahi kunthra nithoi apokpa Dilraj Sharma kawi leikidraba mahiroi asi matau karamna siramlibano haibadu khangba ngamdri misi asigi matangda police na case ama lokhatuna thijinba haukhre hairi mahiroi ama siramle Rims Hospital da medical ki postgraduate tamliba mahiroi ama masagi phamung da siraga leiramle hairi leikidraba mahiroi adudi Sikkim East Lower Lingdumgi Ramkadagi Bhaktara Sharma chahi kunthra nithoi apokpa Dilraj Sharma kawi leikidraba mahiroi asi matau karamna siramlibano haibadu khangba ngamdri misi asigi matangda police na case ama lokhatuna thijinba haukhre hairi